Ukhrul ki New Haven village ta nongmai kap na bada Kuki militant ama Sokle Ukhrul district ta Naga village guard singi marakta khutok na bagi thodok sing lepa leitana thokli ngasi pung 13 gi makhairum tarakwa matam da Ukhrul district Kilitan police station gi manungsan ban New Haven village ta kan momong da Kuki militant sing amadi Naga village guard singi marakta khutok na kre hairi nakal ani makta kan momong da nongmai kap na ki badu da Kuki militant ama soka pan nang kre hairi pawasin hai Kuki khulai pai basing na chepu yaulen mai kai digi sangsil lakpa New Haven rom da nongmai kap sin duna kan momong da landarak padagi mai kai ani makta akan mamong da nong mai kap na khi hairi thodok aduga ikan kanadana TM ka somgi raudai village ta su NS 202 da lakpa gari sing tamna Kuki khulai pai basing na nong mai kap sinduna attack sa tharaki thodok aduda asok apandi amata yaukhiba leite hairi Wai kem chan lengang na ahan boy na su group singa tripartite talk to kre sugi kem taret hongdok pa yana kre chingi lamsing ningthogi makha da leirakide haina pukhalakre Manipur nauna charang naba fibam thorak hibaga loinena Union Ministry of Home Affairs amasung state lengang na ngarang dagi hauna Kuki Soo militant group singa wari sanakre tha nirong gi matungda suspension of operation Soo agreement khuyak pinariba militant group singa nauna wari sanaribasi yamna maru oina launari February 3 da Chief Minister Yumnam Khemchana luchingba anawba lengak leirkraba matungda ahanba oina Kuki Soo militant group singa wari sanakibani kumja 2024 gi February 4 da Soo agreement matam sangdokhanbagi wafam lakpada matamdugi end birena luchingba lengang na ayaba pikhidrabani adum oinamang Manipur da president rules leiringai ki cherakta kumja 2025 ki September 3 da akhanaba wafam khara da yumfam oiraga sugi matam sangdokpagi wafam center na ayaba pikhi kumja 2023 gi May 3 dagi Maitei amasung Kuki Soo Furuf ki marakta thorakiba kangluf ki irang asigi matung tarakpada ahanba oina September 18 da Prime Minister Narendra Modi na Manipur da laktringai gi mangoinana mamang chahi gi September 3 da Soo agreement extend tawbagi wafam yanakibani khwaidagi ihan hanba oina kumja 2008 da tongan ba militant group kunga mari gi umbrella organization oriba United People's Front UPF amasung Kuki National Organization Keno na center amasung state lenga ka nakal ahungi oiba yana che khuyek pinaki khwaidagi ikon konba oina New Delhi da handa Kuki Soo militant group singa wari sanaki baduda Ministry of Home Affairs ki Notice Advisor Ajit Lal na center gi mahut sinduna saruk yaki mute kangbu aduda Intelligence Bureau gi makok thongba official kaya su saruk yaki Manipur lenga ki oina Home Secretary N Ashok Kumar amasung Additional Director General of Police Ashutosh Kumar Sinha na wari sanabada saruk yaki hiram asigi matangda Keno amasung UPF na punna thadurakiba cherol amana hai nakal animang na hiram kayada kupna khananinaraba matungda akhannabasu kem khara nauna mafam hongdokpagi matangda yanaba puraki apunba kem taraga marigi manungda taret atopa mafam amada hongdoknabagi wafam lenga ki maikaidagi pukhalaki Kuki Soo kangluf ki maikaidagi Ukhrul district ta nauna thorakliba tangdu leitadaba fibam asigi matangda maruaiba wafam kaya MSA gi official singda marik chumna pukhatki Ukhrul district ki tongan ba mafam da khundariba Kuki micham miyam da khulai matik chana paiba tangkhul singna attack chotharakpana micham miyam mi paiba poknari haiba wafam su Ministry of Home Affairs ki maikai da pukhatki hari mara asida Keno amasung UPF na punna thokiba cherol amada Manipur ki chingi lamsing asi maitai ningthau singi makhada leirakide haina mifam aduda puthoki hari Ching amasung tamda thong manana lenga ki chawkat tharang sing lokate chingi mafam singda ana layeng mahi tampham loisang lambi thongi khudong chaba mapung fana lehen mangamdri thangnaba faba ising su marang kaina phanganba ngamdri haina su makoina pukhatki Kuki singna hayeng total shutdown tawgadawri tampak lamda khananingnabagi thoram pangthokadawri Manipur da kangluf ki irang horakhiba May 3 ki thawdo adu ningsingduna Kuki Soo singna hayeng makoina khundariba mafam singda total shutdown tawduna separation day ki thoram pangthokadawri tampak lamdana tongan ba organization singna sinduna haikalaika tamba mafam kayada miyamgi khana nainaba mifam pangthokadawri Kotu ki Department of Information and Publicity na thadorakpa cherol amana hai masing yamba Maitei Furuftagi Kuki Soo pumnamak tokhaina tari haiba wafam asi India government ki mafamda nahongna ningsingba oina Sadar Hills Kangpokpi district ki tongan ba mafam singda separation day thoram pangthoknaba sem sare non travel singna lam khopchinaba honarakpada isagi lam ngaknaba honabada thawai thakraba singi mafamda ikai khumnaba utpa oina thoram asigi mapung oiba saktam oigani Tharomgi saruk ama oina National Highway 2 da ayuk pung 8 dagi numidawairam pung 3 fawba total shutdown tawbaga loinana lalon itik tawfam mahai tamfam loisang lenga ki loisang amadi private institution pumnamak thonglon gani kangluf ki irang thokiba kumja 2023 gi May 3 dagi
ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯀꯃꯤꯇꯤ ꯑꯣꯟ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯣꯀꯣꯃꯤꯅ ꯁꯤꯟꯗꯨꯅ ꯍꯌꯦꯡ ꯏꯝꯐꯥꯜ ꯏꯁꯀꯤ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟꯗ ꯂꯩꯕ ꯏꯕꯣꯏ ꯑꯃ ꯁꯨꯃꯥꯡ ꯂꯤꯂꯥ ꯁꯪꯂꯦꯟꯗ ꯃꯅꯤꯄꯨꯔꯒꯤ ꯈ꯭ꯔꯥꯏꯁꯤꯁ ꯆꯍꯤ 3 ꯐꯥꯔꯛꯄ ꯍꯥꯏꯔꯤꯕ ꯍꯤꯔꯝ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯈꯟꯅ ꯅꯩꯅꯕꯒꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯀꯗꯧꯔꯤ꯫ ꯃꯤꯐꯝ ꯑꯗꯨꯗ CSO ꯂꯨꯆꯤꯡꯕꯁꯤꯡ, ꯃꯦꯗꯤꯌꯥ ꯄꯔꯁꯟꯁꯤꯡ, ꯃꯁꯛ ꯅꯥꯏꯔꯕ ꯄꯔꯁꯅꯦꯜꯁꯤꯡ, ꯁ꯭ꯀꯣꯂꯔꯁꯤꯡ, ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜꯁꯤꯡ, ꯏꯊꯅꯤꯛ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚꯁꯤꯡꯁꯨ ꯌꯥꯎꯒꯗꯧꯔꯤ꯫ ꯏꯟꯄꯨꯏ ꯅꯥꯒꯥ ꯌꯨꯅꯤꯌꯟꯅ NRC ꯇꯧꯗꯅ ꯁꯦꯟꯁꯁ ꯇꯧꯗꯅꯕ ꯈꯪꯍꯜꯂꯛꯈ꯭ꯔꯦ꯫ ꯑꯆꯨꯝꯕ ꯃꯑꯣꯡꯗ ꯃꯅꯨꯡ ꯃꯄꯥꯟ ꯐꯥꯎꯅ ꯅꯦꯁꯅꯦꯜ ꯔꯦꯖꯤꯁꯇꯔ ꯑꯣꯐ ꯁꯤꯇꯤꯖꯦꯟꯁ NRC ꯑꯞꯗꯦꯠ ꯇꯧꯗ꯭ꯔꯤꯉꯩꯗ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯏꯟꯄꯨꯏ ꯅꯥꯒꯥ ꯌꯨꯅꯤꯌꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯩꯔꯥꯆꯥꯎ ꯏꯟꯀꯥꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ NRC ꯅꯠꯇ꯭ꯔꯒ ꯃꯥꯟꯅꯕ ꯃꯈꯜꯒꯤ ꯊꯧꯔꯥꯡ ꯑꯃ ꯂꯧꯈꯠꯇꯨꯅ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯂꯧꯊꯣꯛꯇꯨꯅ ꯃꯁꯛ ꯈꯪꯗꯣꯛꯀꯗꯕꯅꯤ꯫ ꯏꯟꯇꯔꯅꯦꯁꯅꯦꯜ ꯕꯣꯔꯗꯔꯒ ꯊꯪꯅꯅ ꯂꯩꯕ ꯁ꯭ꯇꯦꯠ ꯑꯣꯏꯕ ꯃꯔꯝꯅ ꯃꯅꯤꯄꯨꯔꯗ ꯑꯊꯤꯡꯕ ꯌꯥꯎꯗꯅ ꯃꯤꯇꯣꯞ ꯀꯌꯥ ꯆꯪꯁꯤꯜꯂꯛꯂꯤ ꯍꯥꯏꯕ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ꯫ ꯃꯤꯇꯣꯞ ꯀꯌꯥ ꯆꯪꯁꯤꯜꯂꯛꯄꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯥꯛ ꯑꯃ ꯑꯣꯏꯍꯜꯂꯛꯄꯒ ꯂꯣꯏꯅꯅ ꯗꯦꯃꯣꯒ꯭ꯔꯥꯐꯤꯛ ꯏꯝꯕꯦꯂꯦꯟꯁ ꯀꯥꯏꯍꯜꯂꯛꯂꯤ ꯑꯃꯁꯨꯡ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯔꯥꯏꯠꯁꯇ ꯆꯥꯎꯅ ꯑꯌꯦꯠꯄ ꯄꯤꯔꯛꯂꯤ꯫ ꯃꯑꯣꯡ ꯆꯨꯝꯅ ꯃꯤꯇꯣꯞ ꯈꯟꯗꯣꯛꯂꯒ ꯁꯦꯟꯁꯁ ꯇꯧꯗ꯭ꯔꯕꯗꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯆꯪꯂꯛꯈꯤꯕ ꯃꯤꯇꯣꯞꯁꯤꯡ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯤꯇꯤꯖꯦꯟ ꯑꯣꯏꯅ ꯂꯧꯈꯤꯒꯗꯕ ꯃꯔꯝꯅ ꯇꯔꯥꯏꯅ ꯂꯧꯐꯝ ꯊꯣꯛꯇꯦ꯫ ꯑꯊꯨꯕ ꯃꯇꯝꯗ ꯑꯌꯥꯕ ꯌꯥꯎꯗꯅ ꯆꯪꯂꯛꯈꯤꯕ ꯃꯤꯇꯣꯞꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯂꯒ ꯃꯤꯀꯣꯛ ꯊꯤꯕꯗ ꯌꯥꯎꯍꯜꯂꯣꯏꯗꯕꯅꯤ꯫ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡꯒꯤ ꯄꯣꯂꯤꯇꯤꯀꯦꯜ, ꯗꯦꯃꯣꯒ꯭ꯔꯥꯐꯤꯛ ꯑꯃꯗꯤ ꯂꯦꯟꯗ ꯔꯥꯏꯠꯁꯇ ꯃꯟꯇꯤꯛꯅꯕ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯩꯉꯥꯛꯅ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯁꯟꯒꯤ ꯋꯥꯊꯣꯛ ꯑꯁꯤ ꯂꯣꯏꯁꯤꯟꯗ꯭ꯔꯤꯉꯩꯗ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯛꯂꯕꯗꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯔꯥꯏꯠꯇ ꯑꯇꯝꯅꯅ ꯁꯤꯡꯅꯕꯅꯤ ꯍꯥꯏꯅ ꯂꯧꯒꯅꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯣꯔꯛꯄ ꯊꯧꯗꯣꯛꯁꯤꯡꯒꯤ ꯆꯦꯛꯆꯥꯛ ꯄꯨꯝꯕ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯄꯨꯖꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯉꯁꯤꯁꯨ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯅ ꯑꯃꯨꯛ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯂꯦ꯫ ꯎꯈ꯭ꯔꯨꯜ ꯂꯝꯕꯤꯗ ꯂꯩꯕ ꯀꯨꯀꯤ ꯈꯨꯟ ꯌꯥꯎꯂꯦꯟꯗ ꯂꯣꯠꯇꯨꯅ ꯂꯩꯕ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯄꯕ꯭ꯂꯤꯛ ꯒꯥꯔꯤꯁꯤꯡꯗ ꯂꯦꯞꯄ ꯂꯩꯇꯅ ꯅꯣꯡꯃꯩ ꯀꯥꯞꯂꯛꯈ꯭ꯔꯦ꯫ ꯍꯥꯟꯅꯒꯤ ꯃꯤꯅꯤꯁꯇꯔ A.S. ꯑꯊꯔ ꯂꯩꯈꯤꯗ꯭ꯔꯦ꯫ 44 ꯎꯈ꯭ꯔꯨꯜ AUCꯗꯒꯤ MLA ꯑꯣꯏꯅ ꯀꯌꯥꯔꯛ ꯀꯥꯔꯛꯈ꯭ꯔꯕ ꯍꯥꯟꯅꯒꯤ ꯃꯤꯅꯤꯁꯇꯔ A.S. ꯑꯊꯔ ꯃꯇꯝ ꯀꯨꯏꯅ ꯅꯥꯗꯨꯅ ꯗꯦꯜꯂꯤꯗ ꯂꯩꯕ ꯏꯟꯗ꯭ꯔꯄ꯭ꯔꯁꯊ ꯑꯦꯄꯣꯂꯣ ꯍꯣꯁꯄꯤꯇꯥꯜꯗ ꯉꯁꯤ ꯑꯌꯨꯛ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯕꯣꯝ ꯕ꯭ꯂꯥꯁꯇ ꯂꯩꯈꯤꯗ꯭ꯔꯕ ꯑꯉꯥꯡ ꯑꯅꯤꯒꯤ ꯍꯛꯆꯥꯡ ꯂꯩꯔꯣꯜ ꯆꯟꯈ꯭ꯔꯦ꯫ ꯑꯦꯄ꯭ꯔꯤꯜ 8ꯀꯤ ꯑꯌꯨꯛ ꯑꯉꯟꯕ ꯄꯨꯡ 1:30 ꯇꯥꯕꯗ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯁꯛꯈꯪꯗꯕꯁꯤꯡꯅ ꯕꯣꯝꯒꯤ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯉꯥꯡ ꯑꯅꯤꯒꯤ ꯍꯛꯆꯥꯡ ꯉꯁꯤ ꯃꯤꯌꯥꯝ ꯑꯃꯁꯨꯡ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯔꯤꯝꯁ ꯃꯣꯔꯒꯇꯒꯤ ꯂꯧꯔꯕ ꯃꯇꯨꯡ ꯂꯩꯔꯣꯜ ꯆꯟꯈ꯭ꯔꯦ꯫ ꯂꯩꯔꯣꯜ ꯆꯟꯕꯒꯤ ꯊꯧꯔꯝ ꯑꯗꯨ ꯉꯁꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯄꯨꯡ 3 ꯇꯥꯕꯗ ꯄꯧꯒꯣꯛꯆꯧ ꯏꯀꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯂꯝꯊꯥꯕꯨꯡꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯂꯩꯔꯣꯜ ꯆꯟꯈ꯭ꯔꯦ꯫ ꯃꯤꯌꯥꯝꯒꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯃꯔꯛꯇ ꯂꯩꯔꯣꯜ ꯆꯟꯈ꯭ꯔꯕ ꯑꯣꯏꯅꯥꯝ ꯇꯣꯝꯊꯤꯟ 5, ꯑꯣꯏꯅꯥꯝ ꯌꯥꯏꯁꯅꯥ ꯊꯥ 5, ꯑꯄꯣꯛꯄ ꯑꯣꯏꯅꯥꯝ ꯃꯉꯥꯜ ꯉꯝꯕ ꯑꯃꯁꯨꯡ ꯑꯄꯣꯛꯄꯤ ꯑꯣꯏꯅꯥꯝ ꯑꯣꯡꯕꯤ ꯕꯤꯅꯦꯇꯥ ꯌꯥꯎꯅ ꯂꯩꯔꯣꯜ ꯆꯟꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈꯤ꯫ ꯉꯁꯤ ꯂꯩꯔꯣꯜ ꯆꯜꯂꯤꯕ ꯃꯐꯝ ꯑꯗꯨ ꯕꯣꯝ ꯄꯣꯈꯥꯏꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯤꯌꯥꯝꯒꯤ ꯑꯀꯟꯕ ꯏꯍꯧ ꯂꯥꯛꯄꯒ ꯂꯣꯏꯅꯅ ꯒꯦꯜꯃꯣꯜꯗ ꯂꯩꯕ CRPFꯀꯤ ꯀꯦꯝꯞꯇ ꯆꯪꯁꯤꯜꯂꯨꯕꯗ ꯅꯣꯡꯃꯩ ꯀꯥꯞꯊꯣꯔꯛꯄꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ 3ꯅ ꯂꯩꯔꯣꯜ ꯆꯟꯈꯤꯕ ꯃꯐꯝ ꯑꯗꯨꯃꯛꯇꯗꯅꯤ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯦꯄ꯭ꯔꯤꯜ 24ꯗ ꯔꯤꯝꯁ ꯃꯣꯔꯒꯇꯒꯤ ꯂꯧꯔꯕ ꯃꯇꯨꯡ ꯂꯩꯔꯣꯜ ꯆꯟꯈꯤꯕꯅꯤ꯫ ꯉꯁꯤ ꯑꯉꯥꯡ ꯑꯅꯤꯒꯤ ꯍꯛꯆꯥꯡ ꯔꯤꯝꯁ ꯃꯣꯔꯒꯇꯒꯤ ꯂꯧꯕ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯄꯥꯎꯃꯤꯁꯤꯡꯅ ꯀꯔꯝꯕ ꯋꯥꯐꯝꯗ ꯌꯥꯅꯕ ꯄꯨꯔꯛꯄꯗꯒꯤ ꯍꯛꯆꯥꯡ ꯂꯧꯔꯤꯕꯅꯣ ꯍꯥꯏꯅ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯝꯈꯤꯗꯦ꯫ ꯂꯣꯏꯅꯅ ꯂꯩꯔꯣꯜ ꯆꯜꯂꯤꯕ ꯃꯐꯝ ꯑꯗꯨꯗꯁꯨ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯅꯕ ꯋꯥꯔꯣꯜ ꯑꯃꯠꯇ ꯐꯣꯡꯗꯣꯛꯈꯤꯗꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯂꯩꯈꯤꯗ꯭ꯔꯕ ꯑꯉꯥꯡ ꯑꯅꯤꯒꯤ ꯑꯄꯣꯛꯄ ꯑꯃꯁꯨꯡ ꯑꯄꯣꯛꯄꯤ ꯑꯃꯗꯤ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯀꯝꯃꯤꯇꯤꯒꯤ ꯆꯦꯌꯔꯄꯔꯁꯟ ꯁꯂꯥꯝ ꯕꯤꯖꯦꯇꯥ ꯗꯦꯕꯤꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯉꯔꯥꯡ ꯊꯥꯗꯣꯔꯛꯈꯤꯕ ꯆꯦꯔꯣꯜꯗ ꯍꯥꯏ ꯂꯩꯈꯤꯗ꯭ꯔꯕ ꯑꯉꯥꯡ ꯑꯅꯤꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯒꯤ ꯑꯌꯥꯕ ꯃꯤꯌꯥꯝꯗ ꯅꯤꯖꯈꯤ꯫ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯏꯔꯩꯆꯥꯁꯤꯡꯅ ꯇꯥꯛꯄꯤꯔꯛꯄ ꯋꯥꯐꯝꯁꯤꯡ ꯏꯟꯖꯕꯒ ꯂꯣꯏꯅꯅ ꯑꯉꯥꯡ ꯑꯅꯤꯒꯤ ꯍꯛꯆꯥꯡ ꯃꯦ 2ꯗ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯔꯤꯝꯁ ꯃꯣꯔꯒꯇꯒꯤ ꯂꯧꯒꯅꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅꯁꯨ ꯁꯔꯨꯛ ꯌꯥꯕꯤꯌꯨ꯫ ꯑꯉꯥꯡ ꯑꯅꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯑꯀꯟꯕ ꯏꯍꯧꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯈꯨꯔꯥ ꯃꯇꯣꯟꯁꯤꯡꯅ ꯑꯔꯣꯏꯕ ꯌꯥꯇꯥꯈꯤꯕ ꯃꯐꯝ ꯑꯣꯏꯔꯤꯕ ꯄꯧꯒꯣꯛꯆꯧ ꯏꯀꯥꯏꯒꯤ ꯂꯝꯊꯥꯕꯨꯡꯗ ꯂꯩꯔꯣꯜ ꯆꯟꯒꯅꯤ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯁꯔꯨꯛ ꯌꯥꯕꯤꯗꯨꯅ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯑꯗꯨ ꯄꯥꯡꯊꯣꯛꯄꯒꯤ ꯑꯌꯥꯕ ꯂꯧꯖꯕꯅꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯑꯉꯥꯡ ꯑꯅꯤꯒꯤ ꯏꯍꯧꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕꯁꯤꯡ, ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯕꯒꯤ ꯆꯩꯅꯥ ꯈꯥꯡꯕꯤꯔꯤꯕꯁꯤꯡ ꯄꯨꯝꯅꯃꯛꯀꯤ ꯖꯁꯇꯤꯁ ꯐꯪꯅꯕ ꯍꯣꯠꯅꯕꯒꯤ ꯑꯄꯨꯟꯕ ꯈꯣꯡꯖꯪ ꯑꯁꯤ ꯃꯅꯤꯡ ꯍꯟꯈꯤꯗꯅꯕ ꯍꯣꯠꯅꯕꯗ ꯄꯨꯟꯅ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯕ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ NRC ꯑꯊꯨꯕ ꯃꯇꯝꯗ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯤꯅꯕ ꯁꯥꯐꯨ ꯑꯁꯤꯗ ꯑꯅꯧꯕ ꯏꯅꯣꯠ ꯍꯥꯞꯃꯤꯟꯅꯔꯁꯤ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯗꯨꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ IRGCꯒꯤ ꯃꯦꯝꯕꯔ 13 ꯁꯤꯔꯦ꯫ ꯑꯋꯥꯡ ꯅꯣꯡꯆꯨꯞ ꯊꯪꯕ ꯏꯔꯥꯟꯒꯤ ꯆꯒꯟ ꯄ꯭ꯔꯣꯚꯤꯟꯁꯇ ꯊꯣꯛꯈꯤꯕ ꯕꯣꯝ ꯄꯣꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯃꯗ ꯏꯁꯂꯥꯃꯤꯛ ꯔꯤꯚꯣꯂꯨꯁꯅꯔꯤ ꯒꯥꯔꯗ ꯀꯣꯔ IRGCꯒꯤ ꯃꯦꯝꯕꯔ 13 ꯁꯤꯔꯦ꯫ ꯕꯣꯝ ꯑꯗꯨ ꯂꯥꯟ ꯃꯅꯨꯡꯗ ꯊꯥꯗꯔꯛꯂꯒ ꯃꯐꯝ ꯑꯗꯨꯗ ꯄꯣꯈꯥꯏꯕ ꯉꯝꯗꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯑꯦꯄ꯭ꯔꯤꯜ 8ꯗ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁ ꯑꯃꯁꯨꯡ ꯏꯔꯥꯟꯅ ꯁꯤꯖꯐꯥꯌꯔ ꯂꯥꯎꯊꯣꯛꯅꯕꯒꯤ ꯋꯥꯐꯝ ꯌꯥꯅꯈ꯭ꯔꯕ ꯃꯇꯨꯡꯗ IRGCꯒꯤ ꯃꯦꯝꯕꯔ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯁꯤꯕ ꯍꯟꯗꯛꯅ ꯑꯍꯥꯟꯕꯅꯤ꯫ ꯐꯥꯔꯁ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤꯒꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅ ꯕꯣꯝ ꯑꯗꯨꯒꯤ ꯑꯦꯃꯨꯅꯤꯁꯟꯗ ꯀ꯭ꯂꯁꯇꯔ ꯕꯣꯝ ꯑꯃꯁꯨꯡ ꯑꯦꯌꯔ ꯃꯥꯏꯟ ꯌꯥꯎꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯂꯥꯟ ꯃꯅꯨꯡꯗ USꯅ ꯅꯣꯡꯊꯛꯇꯒꯤ ꯏꯔꯥꯟꯗ ꯕꯣꯝꯁꯤꯡ ꯑꯗꯨ ꯊꯥꯗꯔꯛꯈꯤꯕꯅꯤ꯫ ꯄꯣꯈꯥꯏꯍꯧꯗꯕ ꯕꯣꯝꯁꯤꯡ
ꯊꯤꯖꯤꯟꯕ IRGCꯒꯤ ꯇꯤꯝ ꯑꯃꯅ ꯍꯦꯛꯇꯔ 1.200 ꯄꯥꯛ ꯆꯥꯎꯕ ꯂꯧꯐꯝ ꯑꯃꯗ ꯕꯣꯝ ꯑꯗꯨ ꯊꯦꯡꯅꯔꯛꯈꯤ꯫ ꯈꯪꯍꯧꯗꯅ ꯕꯣꯝ ꯑꯗꯨ ꯄꯣꯈꯥꯏꯔꯛꯄꯗ ꯃꯦꯝꯕꯔ 14 ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄ 2 ꯑꯁꯣꯛ-ꯑꯄꯟ ꯅꯪꯈꯤꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯌꯨꯑꯦꯁꯅ ꯏꯔꯥꯟꯒꯤ ꯍꯤꯊꯥꯡꯐꯝꯁꯤꯡ ꯊꯤꯡꯖꯤꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯥꯎ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯔꯛꯄ ꯏꯔꯥꯟꯒꯤ ꯑꯣꯏꯜ ꯔꯤꯚꯤꯅ꯭ꯌꯨ $5 ꯕꯤꯂꯤꯌꯟ ꯔꯣꯝ ꯃꯥꯡꯖꯔꯤ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯦꯁ ꯕꯦꯡꯒꯜꯗ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯤꯠ 2ꯒꯤ ꯄꯣꯂꯤꯡ ꯕꯨꯊ 15ꯗ ꯔꯤꯄꯣꯜ ꯄꯥꯡꯊꯣꯛꯂꯤ꯫ ꯋꯦꯁ ꯕꯦꯡꯒꯜꯗ ꯗꯥꯏꯃꯟ ꯍꯥꯔꯕꯔ ꯑꯃꯁꯨꯡ ꯃꯥꯒ꯭ꯔꯥꯠ ꯄꯁꯆꯤꯝ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯄꯣꯂꯤꯡ ꯕꯨꯊ 15ꯗ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯔꯤꯄꯣꯜ ꯄꯥꯡꯊꯣꯛꯂꯤ꯫ ꯀꯃꯤꯁꯟꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯃꯥꯒ꯭ꯔꯥꯠ ꯄꯁꯆꯤꯝ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ 11 ꯑꯃꯁꯨꯡ ꯗꯥꯏꯃꯟ ꯍꯥꯔꯕꯔꯒꯤ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ 4ꯗ ꯉꯁꯤ ꯔꯤꯄꯣꯜ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯋꯦꯁ ꯕꯦꯡꯒꯜꯒꯤ ꯆꯤꯐ ꯏꯂꯦꯛꯇꯣꯔꯦꯜ ꯑꯣꯐꯤꯁꯥꯔꯅ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯑꯃꯅ ꯍꯥꯏ ꯑꯦꯄ꯭ꯔꯤꯜ 18ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜꯗ ꯑꯔꯥꯟꯕ ꯊꯧꯑꯣꯡ ꯆꯠꯊꯈꯤ ꯍꯥꯏꯕꯒꯤ ꯔꯤꯄꯣꯔꯠ ꯃꯔꯤ ꯂꯩꯅꯕ ꯔꯤꯇꯔꯅꯤꯡ ꯑꯣꯐꯤꯁꯥꯔ ꯑꯃꯁꯨꯡ ꯏꯂꯦꯛꯁꯟ ꯑꯣꯕꯖꯥꯔꯚꯔꯁꯤꯡꯅ ꯄꯤꯔꯛꯄꯗꯒꯤ ꯃꯥꯒ꯭ꯔꯥꯠ ꯄꯁꯆꯤꯝ ꯑꯃꯁꯨꯡ ꯗꯥꯏꯃꯟ ꯍꯥꯔꯕꯔ ACꯒꯤ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ 15ꯗ ꯅꯧꯅ ꯃꯤꯈꯜ ꯄꯥꯡꯊꯣꯛꯅꯕ ꯈꯪꯍꯟꯈꯤꯕꯅꯤ꯫ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 8ꯇꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 6 ꯐꯥꯎꯕ ꯚꯣꯠ ꯊꯥꯗꯅꯒꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯤꯈꯜ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯍꯟꯗꯅꯕ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟꯅ ꯃꯔꯤ ꯂꯩꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯗ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯀꯣꯜꯀꯇꯥ ꯄꯨꯂꯤꯁꯅ ꯀꯥꯎꯟꯇꯤꯡ ꯁꯦꯟꯇꯔ 8ꯀꯤ ꯃꯅꯥꯛ ꯅꯛꯄ ꯃꯐꯝꯁꯤꯡꯗ ꯃꯤꯑꯣꯏ 2 ꯁꯨꯅ ꯄꯨꯟꯕ ꯌꯥꯍꯟꯗꯅꯕꯒꯤ ꯑꯊꯤꯡꯕ ꯊꯝꯈꯤ ꯍꯥꯏꯔꯤ꯫